So hello, hi ma'am. Welcome back to my channel 7 speed. Ngasi Aprilia SXR 160 do. Adugi matangda mu ai happet samlokpa charakpa walk around toraga happet ucharake si kamai tabuno have the ma'am yengminase. So don't forget to subscribe my channel. Like to biramu ko. Ado okay, how's it go? So first of all, okay. Tulsi motor da laga ingana PB kudong saba PB bagi damakta Tulsi motors bo anu makta da thagachari sigi corporation PB gi damakta ado makha ta video yengasi gari si yengbada yam thina phajare ko si gari sa sigi review ne pijar ka doi jado masi look wise phajare adagi sportiness pura fulfill ore adagi magi khoigi maxi scooter design je ado magi कोई कहता है पावर से तो कि मतलब एकदम नहीं रहेगा गाड़ी की दी येंग बता एकदम फजर है देखिए फीचर जो पूरा लोडेड नहीं का अदो येंग से मांगे कलर ऑप्शन जो कोई मखल मरी लेगा कोई रेड ने वाइट ने देखिए ब्लैक ने देखिए ब्लू ने का अदो मखल मरी से पाम लाख पर एकदम पाम एकदम खन भी बियाग नहीं का कोई तुलसी मोटर लाख भी लगा अदो येंग से मसी की मांगे करी feature no habdo yam karge bijing minaraga khangni sigo Sigi magi displacement again 160cc ni ga 4 stroke engine ni adagi magi maximum power se you know 11 ps ka magi 11 ps ni 7100 rpm da aduga maximum torque sina ga newton meter sina 11 newton meter 5750 rpm da adagi magi fuel capacity di respana di kitang hele 0.4 mo ko 7 liter ni ga 맞아. 아두가 마기 front suspension je 거기 telescopic 거 이제 우리가 telescopic front fork 30 mm 거기 inner tube height रहेगा 시기 마기 tire size 라 티사오래가 여기 마기 tire से 마기 거기 마망기죠. 지금 120 by 70 실례죠. 120 by 70 실라 타리는 거 अदु के मिथिंग सावरे गाड़ी दी अदुगा एलॉय जो सी डिजाइन जो की मोंग थाई को सिल्वर कलर को ग्रे कलर हाई तारे को सिल्वर खदा अदुगा एबीएस जो मुफंग ओ याव को अदुना कोई सेफ्टी ददी सी नंबर 1 को गाड़ी की बाइक की ददी एबीएस याव जे फै को एक्सीडेंट की सांग यामना हंदोनी को अदगी फ्रंट लुक वाइज अखोई की मागी विंडशील्ड को ममांग दे याम साउंड यावरी को अदुगा ममांगी अखोई लाइट सेटअप से कोई पूरा एलईडी नि को फुली एलईडी ने अदि सेदा इंडिकेटर जो सेदा लोइनो ब्लिंक तौरकनी को साइड से को अद सेदा पूरा अखोई नॉर्मल हेलोजन बल्ब अमते याउद्रे पूरा फुली एलईडी गातनी को गाड़ी सा येंग दियम फजै को सिगी डिजाइन को अदि मागी सिगी केनो से ममांगी सिगी डिजाइन को सिजु फजरे को अदि ABS की केनो दिन को डिस्क ब्रेक ने कैलिपर ब्रेक न वरेगा अदगी मनिंग की डिजाइन जो यंग बियो मैम सिगी डिजाइन जो कैम तीन फजगे माय डिजाइन एलईडी गातनी को ने ब्लिंक तौर खान फजब अदि हैंड ग्रिप सम साउंड लिंक नि यावरेगा सिगा अदगी मागे एग्जॉस्ट को अदगी मागे सिमानिंगी rear suspension adjustable monoshock ni ko absorber silare ko
ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯕ꯭ꯔꯦꯛꯁꯤꯅ ꯑꯩꯈꯣꯏꯒꯤ 140mm ꯗ꯭ꯔꯝ ꯕ꯭ꯔꯦꯛ ꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯣꯏꯔꯤꯁꯦ 3 valve tech FI engine full injection ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯃꯥꯏ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯥꯈꯠꯂꯒ ꯁꯤꯒꯤ ꯐꯝꯐꯝꯁꯦ ꯁꯤꯒꯤ ꯈꯣꯡ ꯊꯝꯐꯝꯁꯦ ꯁꯤ ꯈꯣꯡ ꯊꯝꯐꯝꯁꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯂꯩꯀꯣ ꯌꯥꯝ ꯆꯤꯟꯕ ꯑꯣꯏꯗꯦꯀꯣ ꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯐꯝꯕꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯑꯗ ꯁꯤꯠ ꯍꯥꯏꯠ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯋꯥꯡꯕ ꯑꯗꯨꯝ ꯇꯧꯋꯦ ꯌꯥꯝ ꯀꯟꯅ ꯋꯥꯡꯕ ꯑꯣꯏꯗꯦ ꯈꯔ ꯑꯗꯨꯝ ꯋꯥꯡꯉꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯐꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯇꯔ ꯀꯣꯟꯁꯣꯜ ꯁꯤ ꯑꯃ ꯌꯦꯡꯁꯤꯀꯣ ꯑꯩ ꯑꯣꯟ ꯇꯧꯔꯛꯀꯦꯀꯣ ꯁꯤꯅꯤꯀꯣ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜꯅꯤꯀꯣ ꯁꯤ 160cc ꯃꯥꯒꯤ Aprilia SXR ꯒꯤ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔꯒꯤꯀꯣ ꯃꯃꯥꯡꯒꯤ ꯑꯗ ꯁꯤꯗꯩꯗ 210 cm ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯗꯨꯝ ꯐꯖꯅ ꯆꯥꯎꯋꯦꯀꯣ ꯁꯤꯗ ꯄꯤꯔꯤꯁꯦ RPMꯒꯤꯀꯣ ꯑꯗꯩ ꯁꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯣꯇꯦꯜ ꯀꯤꯂꯣꯃꯤꯇꯔꯁꯤ ꯂꯩꯔꯦ ꯄꯨꯡꯁꯤꯗ ꯏꯟꯗꯤꯀꯦꯠ ꯇꯧꯔꯦꯀꯣ ꯑꯗ ꯁꯤꯅ ꯇꯦꯝꯄꯔꯦꯆꯔꯗꯨꯅꯤꯀꯣ ꯑꯥꯎꯠꯁꯥꯏꯠ ꯇꯦꯝꯄꯔꯦꯆꯔꯗꯨꯅꯤ ꯑꯗꯩ ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯂꯤꯇꯔ ꯁꯤꯗ ꯄꯤꯔꯦ ꯑꯗꯩ ꯐꯨꯋꯦꯜꯒꯤꯁꯤꯗ ꯏꯟꯗꯤꯀꯦꯠ ꯇꯧꯕ ꯄꯤꯔꯦ ꯑꯗꯩ ꯁꯤꯅ ABSꯀꯤ ꯁꯤ ꯁꯥꯏꯟꯗꯨꯅꯤꯀꯣ ꯁꯤꯗ ꯕ꯭ꯂꯤꯡ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯁꯤꯅ ꯏꯟꯖꯤꯟ ꯍꯦꯡ ꯌꯥꯗꯕ ꯈꯣꯠꯇꯕ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯁꯤꯒꯅꯦꯜ ꯐꯪꯉꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯩ ꯍꯤꯠ ꯑꯦꯟ ꯀꯨꯜ ꯁꯤ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯣ ꯁꯤꯗ ꯂꯣꯏ ꯏꯟꯗꯤꯀꯦꯠ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯩ ꯃꯁꯤꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅꯐꯕ ꯀꯣ RPM ꯃꯤꯇꯔ ꯃꯥꯏꯂꯦꯖ ꯏꯟꯗꯤꯀꯦꯇꯔꯒꯗꯣ ꯂꯣꯏ ꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤꯀꯣ ꯑꯗꯩ ꯁꯤꯗ Aprilia ꯍꯥꯏꯅ ꯊꯥ ꯂꯩꯔꯦꯀꯣ ꯃꯁꯤꯒꯤ ꯒ꯭ꯂꯣꯕ ꯕꯣꯛꯁ ꯑꯝꯇ ꯌꯦꯡꯁꯤꯀꯣ ꯁ꯭ꯄꯦꯁꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯀꯣ ꯁꯤꯗ ꯄꯣꯠ ꯆꯩ ꯀꯔꯤ ꯊꯝꯕ ꯌꯥꯕ ꯖꯒꯥ ꯁ꯭ꯄꯦꯁ ꯃꯆꯥꯈꯔ ꯂꯩ ꯑꯗꯩ ꯁꯣꯝꯗꯁꯨ ꯀꯣ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯤꯇꯪ ꯆꯥꯎꯋꯦꯀꯣ ꯁꯣꯝꯗꯁꯨ ꯈꯔ ꯂꯩꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔꯁꯤꯡ ꯍꯥꯏꯔꯒꯗꯤꯀꯣ ꯁꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯂꯥꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯔ ꯍꯥꯏꯗꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯔꯤꯂꯥꯒꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤ ꯃꯣꯇꯣꯔꯒꯤ ꯀꯣꯔꯄꯣꯔꯦꯁꯟꯗꯒꯤ ꯉꯝꯖꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇꯨꯜꯁꯤ ꯃꯣꯇꯣꯔꯁꯤꯗ ꯂꯥꯛꯄꯤꯔꯒ ꯒꯥꯔꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯁꯀꯤ ꯑꯗꯒꯤ ꯑꯃꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯈ꯭ꯔꯕꯅꯦ ꯑꯗꯩꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯟꯒꯤꯁꯨ ꯑꯗꯨꯝ 3 daysꯇ ꯂꯣꯟꯒꯤꯁꯨ ꯌꯥꯝ ꯇꯦꯟꯕ ꯃꯇꯝ 3 daysꯇ ꯑꯗꯨꯝ ꯗꯤꯂꯤꯚꯔꯤ ꯑꯣꯞꯁꯟ ꯑꯗꯨꯝ ꯐꯪꯉꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ don't forget to subscribe and like ꯑꯗꯣ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜ ꯑꯆꯧꯕ ꯊꯧꯔꯒꯅ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯨꯀꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯄꯥꯝ ꯄꯥꯝꯕꯗ ꯀꯃꯦꯟ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯣ